Pauchari Yum Uyamar Uipa update Tauchari. Usoipok be the Sing Tem Karaga Yum Sazilebasingi Pata Katanava Forest Department Haragaso. Revenue Department at Tabawena Pang Toklamdre. Ngasi joint survey Chatavada Asoba Lantau Omatok Labayari. National Highway 102 Impal More Lambiki Tawal District Manung Channel River. Usoipok be Reserve Forest Area the Sing Tem Karaga. Yum Sazilebasingi Pata Katanava Forest Department Revenue Department da. Matam sana kangan kerbasu Revenue Department at Tabakoina Pang Toklamdre. Reserve Forest Area the Yum Sazelebasing Aying Survey sa Tagadori. Ariba Survey Asida Sing Aduda Kunda Silibasingka Asoba Lanzau Ambatok Labayari. Forest Protected Area Amso Reserve Forest Area the Yum Sazelebasing Asi Karamba Patam das Hakibano Habado. Satellite mapping the Irai line Kangbayaba Ngakani. Usoipok be Reserve Forest Area the Singkok Tokuna. Niam Kani Yum Sazelebasing Asi eviction Tauna Bamasong. Zaga to the Vata Pesilibasing Ado Niam Giwang Madani. Hariba Zaga Asi Forest Protected Area Amson Reserve Forest Gi Area ni Hine Englishing Anitaraga Tarukta. Matamatu the Tawalgi District Forest Division the Forest Officer Urambasana Zava Kurajam the Tawal DC the Patasing Ado Kaktan Abasi Tarambasulai. Aukibasahi listing Amagazaban Marfu Mangada Center the Sasan Tarankiba Prime Minister Indira Gandhi Lam Legislative the Lampina Nabo from Pontolanke. Adobe Reserve Forest na Dragana Forest Protected Area the Lam Legislative Adoge. Lambio Habagi Wafam Diaute, Madunamaram Orga Englishing Anitaraga Tarukta. Madamaduki Tawan District DFO Sanazova Kurajamna Tawal DC the Fatasing Ado Kaltanaba Aipaserol Taram Labaso. Tabagoina Fangtok Tabadagi eviction Towner Bahuanaki. Lloyd and eviction give process lower about Matung Dasu Revenue Department Amukanda Tongan Tongan Ba Mioigada Pata Zamavan Divisalam Ki Patadar Sinki Manung the Englishing Amakatsan Home for Amade Maras Burasan Drat lighting the Piramba Patani Hana Potorok Bakay Auri Revenue Department Pata Pangpi the Pibakim Batakta White House Sinki Singdonda Amasung Usoipo Reserve Forest Area da Pada Viragajum Salami Abagimata dengan Sinung Til Tawal DC Amsung Forest Chief Conservator Jauna joint meeting Amapang Tokre. Hayeng Niam Kani Reserve Forest Area the Yum Sazaliva Area Sing the Survey Taugadori. Joint Survey as the Fata Fargajum Sazaliva Kangpu Singa Jauna Irang Lakbayari. Pada Fight and Jum Sava Kayasu Yauri. Ningta Werapasu Reserve Forest Area Amsung Forest Protected Area the Pada Virakpa Yum Sarabayade. Ningta Werapasu Reserve Forest Area Amsung Forest Protected Area the Fata Pirkajum Sabayade. Harbajaga Sing Aduda Yum Sagi Habutarapasu Forest Department Gi Department Gi Clearance Amalawadabani. Adobo White House Single Gi Singdol da Amade. Also Bobi Reserve Forest Area Amsung Forest Protected Area the Yum Sazilibasi. Forest Department Clearance Amada Pibalite. Reserve Forest Area Amsung Protected Area the Yum Sazilibasing Eviction Tauva Amade. Pata Kensen Tau Nanava DC the say Ikrabasu Tabagoina Amata Bakat Balate. White House Ingi Maningtang Basaruk Atuda Chinkam Kolgi Maka Tang Badaleva, Chingtum Amasu JCV. Excavator Dever Amasong Haiva Sinaduna Puntum Tum Krabani, Mananga for the Leva Chingtum Amasu Housing, Kotopagi Tabagiam Kanasatari. Panbaya Badi Manifor Sakargi Gadget Notification Amagimatungina White House Singase. Indian Forest Act 1927 Gimakada Masung Forest Conservation Act 1980 Gimakada Protected Forest Area Amawaivana. Masidagi Lebak Loktok Basi Pumting Ting Libani, Masigi Matate Englishing Anitara Katarit Agas Kuntra Amazon. Sahia Dumaki October Tarakamato Reserve Forest Area de Leva Tarabade, Mafamadu Private Land, Wagera Government Land, Wagera Lebak Loktok Yaroi Aina. High Court of Manifuna Direction People Lake Rabani. Forest Department Reserve Forest Amazon Protected Forest areas in Asi Karim Taming Changdaba na Sahi Kuding Indiam Kaintilam Kopsin Bagitavagasi. Left and Hangalagli Forest Survey of India. There are the Vikib State of Forest Report, Lisingani Hongi Matungina State, Asik upon forest area in square kilometer, Lising Taragataret, Chani Taragamapanki Mang the Reserve Forest area Asi. Lisingamaga Chamri Humfugatari Ne. Ado Englishing ani kungi October the Pikib State Kiva reporter engrossers in the Kopsin Kivaki Reserve Forest area as in square kilometer 1038.65 Andarakre. Zivam Natana Taminglong Division, Northern Forest Division, Sanafati Amso Ukru District, Jauna State, Sege. Reserve Forest area ki Parks of Wasi Sahi Kutingi Kopsin
nabadagi hantharakli reserve forest area da lam kopsin basing manipur forest rule 1971 gi matungina chief conservator of forest CCF amasung division adogi forest officer in charge na eviction tawbagi sakti piri ado eviction tawboda encroacher singna athing babi batarabadi chief conservator of forest natragana division adogi forest in charge na mari laina river tisida forest natragana tai agency singi khutangda lam kopsi level sing adu takhai na ba mathau ta thabak sing paikana na bagi damak takhan gadabani ado bangasi fa forest department na eviction tawna na bagi damak mari laina river sing dagi mateng launa bo honade reserve forest area sing asi chap chana khangdok na ba boundary filler chung bagi tangai fada ba fawat lairibani ado ba english ingani konma thoi gi march kontra ga matoi da phongkiba CAG gi audit report ta forest department among state government and encroacher sing ase takdong na ba state forest policy amasiam de department ki mai dagi reserve forest area sing ase demarcation tawna na bagi akan naba thorang leite haina bayak sing na thamki bani asiguma forest department among state sarkar ki asoiba kaya asina reserve forest area among protected forest area sing asi sahi khuding ki encroacher sing da leptana corruption badagi hari reserve area sing asi mang tharakli bani makha tarakwa atop pau amadana Kohima da business tawba Manipur gi mau maram amasung pangbai furuk ki mioi sing da warning tawrak lavra Yomrol nariba Manipur amasung Nagaland gi ngamkai animak tuna leriba joko pheli ki matang da matam khara ki mamangda Nagaland gi angami puruf sing gi lob Southern Angami People's Organization sefona Manipur Lagang state asiki ngamkai gi manung chaliba casual sada Indian Reserve Battalion IRB person sing deploy tawba galoinana Mathau daba permanent structure sing sagalaki bagi mayukta matam kaktaba ban phawwa Nagaland manungda Manipur sokna sadhakraba matung Nagaland ki capital town oiriba Kohima da business establishment sing hangdoktuna lalo litik tawrukliba Manipur ge mau maram amasung pamai furuki mioi sing mafam adu thadoktuna satkhina ba sefoge maigei degi sin hai oina warning pirakpa leire haire Wafam masih sahi kaya ki mamang degi national highway to Imphal Dimapur lambida service tawrukliba Manipur ge Transport Association amagi masin chat palusing ba amana pause sida phangdorak bane Magna phangdorak bagi matungina damit khani gi mamang da sefo gi waiba functionary sing gi awang batha ki mifam amana galen gi mafam amada pang thokre mifam madan lokhi bawai ki matungina joko valley amasung masigi akoi bada leiriba mafam sing gi matang da Manipur lekha ka amasung bari lena ba stakeholder fun ba ka phamina du da tong koiba warwisin ama purakna da hona wa bagi matang da hayeng sefo gi mihot sing ga nagale lenga kilo sing basingka unagadawri haire Saira kasida Kohima town ki tongan-tongan pamafum khara the business establishment sing hangdoktuna lalot idiki thabak tawraki pa Manipur ge mau marama musung pamai furuki mioi sing da makhal kaya gi athing basing thamjin ba horaki ba galoinana mafam adu thadoktuna sadhaning bagi wafam sing warning oina pirak pa hore haire thorakliba thodok sing asi report su Nagaland gi transporter association amagi masak naiba mioi amana pause asida wafam asimak Phongdorak liba Manipur gi transporter association asigi masin chatpa mioi esta phongdorak khibani haire Magna makhata na hai Kohima da business establishment sing hangdoktuna lerik liba Manipur gi faru khara gi mioi sing adu amra sahi khara gi mamagda Manipur da NSN I'm gi lusing bati asmai pa changlakani haidon da tawkhiba thorang gi miokta Manipur lengan lakhot khiba akan ba atheng bagi thabak sing adu na maram oiraduna Manipur gi tongan-tongan pa mafum da leramba masam sagi float sing jon thok naram laga Nagaland da chatuna mafum adugi Capital town oiriba Kohima da lalot idigi thabak tawrakhiba mioi sing ngaktani haire ado marama haujik fawdadi Kohima gi tongan-tongan ba mafam da lerakhibani haiba Manipur gi mau maram amasung pamai furuki mioi sing mafam adu thadoktuna lakna ba yaudre loinar makoi da thogan ingda ba thodok sing thogalakpagi pausu leitre ado marama sefona angami sing gi tongan-tongan ba lop sing oiriba saihona sing ba yauna joko valley ki kejol sa area da makoina Sagasai gi ba guest house Manipur gi maika digi sidho khibani maram madana mafam adu angami sing gi customary law gi matung ina makoi gi ofam thogi haidon claim tawrupagi mathakta sidho khraba guest house adu amuk khana sagat kani haidon mit khani gi mamang dasu sangsilakpa leiki adu ba makhoi bu Senapati district police officer sin lusing ba persons na mafam adu da CRPC gi section 144 gi makhada athing ba thamliba mafam ni haina sahan khidabadagi thodok su leikibani Masina maram oidra sefo amasung saywona claim tawriba joko valley gi saruk sing adugi patangda aroiba santaina ba ama state ani ki marakta lenga ki thakta purakdragadi anga besing gi bangsin thabalup ani asina hena kanba khongjang changsilakpa yabagi oitokpadi laire
High Court election petition sing file tawnarakpa Lefdri Minister Biswajit amasung MLA Rajan ki matakta Seram Neken amadi P Sumatina election petition fan tawrakle election petition adibak ngasi Justice Hantem Bimol amasung Justice Morali Theran ki fans na kanagadori Hanakta tangkagani thona pangthokiba taragani thoisuba Manipur Legislative Assembly bikhalge Rizal mamang thagi tarada lak thoklaba matungda mikhal asda mai palakhiba apunba MLA homfogi manung hauju phawada High Court of Manipur da makoi written candidate MLA ni aduna lak thokiba result silence tawruktan fal tawrapa leptre Ahanbada 15 Uwangkai Assembly Constituency gi JDU ki MLA Thangjam Arun Kumar ki mathakta Magalamba tawna kiba BJP ki merip okram henerina election petition number 1 of 2022 file tawrakrapa matong Anisubada 27 Marang Assembly Constituency ki NPP ki MLA Thongam Santi ki mathakta BJP ki Mariam Prithviraj na election petition number 2 of 2022 file tawrakpa ki iroina Ahom surapkada 5 Thongju Assembly Constituency ki karakter minister oirava BJP ki MLA Thongam Biswajit ki mathakta Congress merip oikiva Seram Neken amasung 17 lamsang Assembly Constituency ki BJP ki MLA oina karakhiba Sorokhabam Rajan ki mathakta Michael aduda Mahakalamba tawna khibagi tawna khibi NPP ki mere pungrobam sumatina election petition sing su file tawrakle Tanagani thoisuba Manipur Legislative Assembly ki MLA mari ki matakta tawrakle election petition sing asigi manungdagi election petition number 1 of 2D 1 amasung 2D High Court of Manipur na laukatuna khanakhibaga loina petition sing asigi respondent sing da agagnaba matam piduna pakhum piraknar bagi notice sing issue tawkre Adoba home suba amasung mari suba election petition sing Oiriva 5 Thongju A sidagi karakter minister Oiriva Thongam Biswajit Chahini Fuga Taruk Apopa TS Kumar Thongju Part 2 Ningom Thong Jauna Ato for respondent Anigi Matakta File Torokwa Election petition adudi High Court of Manipur na election petition number 4 of 2022 oina lokhat khibaga loinana High Court asigi Justice Hantem Bimol gi bench da khana bagi damak bench asigi cause list gi item number 3 list tawkre Minister Weraba Thongam Biswajit amasung atopa respondent anigi matakta file tawrikle election petition asigi petitioner Weraba Saram Neken Chahini Fuga tarit apokpa laikitaba S Mangi Singjamai Wangma Khetri Laikai dagini petition asigi atopa respondent sing aduna pangthokreba mikhal aduda mirep oikiba sanglapam Press Ujet Chahi Kuntraga tarit apokpa S Devavarta Khongman Zone 2 amasung pangthokreba election adugi returning officer Aro oikiba Khetrigau CD block ki official amane Amaromda 17 lamsang AC da NPP ki mere poikibe pukrambam sumatina AC asidagi BJP ki return candidate oiri hadun lauthokraba MLA Sorokhabam Rajan ki mathakta file dawraki election petition adusu High Court of Manipur election petition number 3 of 2022 oina laukhatre loinana hayangma petition asisu Justice MP Morali Dharan gi bansta khanana balaukhotkiba fans asigi cause list ki item number 5 motion da list awgre Election petition asi file tawrakiba petitioner P Sumati laikhitraba minister waramba Wangkhaimam Brajabidhu ki loina bini Maglamsang AC ki lamteng mai laikai dagini mahak election petition asigi apan respondent 4 ne Masigi manung respondent number 1 na BJP ki MLA oirava Sorokhabam Rajeni election petition asi cause list da list tawbagi matungina karigumba Hayang Vance asin lokotuna khandarak lagadi petitioner ki maikaida senior counsel ISS pawnam na submission tawgadori Marabasina case asigi marai baksu hayang High Court of Manipur na leblaba yare Makatarakwa atoppa pau amadana government ke official sing posting mafam da lainana bufona bada awawa kaya meuknare government ki accommodation chu laite rent wife su phangde Manipur government na employees sing masama ge posting mafam da lainana bakhakan khraba matung da laifam laitabagi khudong chadaba masung awawa kaya meukna ba thengnare Singyayam bo officing da government ki matik saba accommodation laite rent wife su phangde aire State ki Department of Personnel and Administrative Reforms Personnel Division na tha asigi taragani panda thokiba office memorandum amagi matungina government ki officer na tragana official kodi magna makoi na posting tariba mafam adu da laigedabani makoi na posting tariba mafam adu ki subdivision na tragana block da lairiba government ki accommodation da link da laigedabani Karigumba government ki accommodation laitrabadi posting mafam aduga nagnaba mafam da rent wide da laigadabani makoi na rent wide bagi senfam adu State Finance Department na lepa mamal adu da hanjin gani anakangan kibani haujik lakliba wafam di Manipur ki manung hanjin ba mafam sing da lairiba subdivision amasung block sing da government ki accommodation matik chana laitabana mafam adu da
posting tariba employees in the lefam gi khudong chada bo nariba asini government na semkat khiba subdivision na takna block sing de sariba accommodation sing aduso officer khara khakta gi oibana lemhoriba official sing na leina da mafam phangdaba asini hina masigi matang da Susanpur district ki Henglep subdivision ki manung chanariba government ki office amada posting tariba employee amana phokna famda phongdorok pa matungina Manipur government employees sing posting mafamda laigadabani hana phongdorok pa wafam asi yabna foba khongthangni adu khwaidagi luribadi Manipur gi panu hajinba mafam sing da leriba tongan tongan ba government ki department sing ki office sing da posting tariba employees sing da laina ba infrastructure mafung phana sembi da ba asini hauki ba government na Manipur gi tongan tongan ba subdivision amasung block sida infrastructure khara di semko lamle atubo block amasung subdivision ki office sing da semko lamle ba employees sing laina da infrastructure adu di somnage mafam adu posting tariba officer khara na kansin kibana atai official sing ki oina de laifam leitabana chauna khudong chadaba mayung nari hari Magna subdivision amada leiriba government ke office asi masing jami masigi matak health sector ki oina di tangai fadana employees sing hana dage posting mafam sing da leitaba yadaba upai ama tawduna laina ragle Cinggi manung hanjinba mafam sing da leiriba biam ki jumlai ke asi lairabana ayambo oibana madik safa infrastructure oide government piba accommodation phangdrabasu tangai fadana afangba ren waiduna leige harbasu mafam phangdabana employee ke adi hawjuk su khudong chadaba ke athengnari Manipur ki manung hanjinba mafam sing da employees in the posting chaning dabagi maramasi laifam leitabagi awabu mayukna ba asisu amane Panbajai government tha asi ki taraga nipan da thokiba order aduda district level officer amasung atai officials in a regular oina office ga gadabani kanagumba district level officer natagana official amana mage posting tariba district adu lana zat ki harbadi mangjong na mari leina ba deputy commissioner da ki permission lawgadabani kanagumba officials in masagi posting mafam da lairam drabadi khudakta chief secretary da pau pigadabani haire district level officers in office kudimakta biometric attendant lauduna regular monitor tawgadabani makoi ki thagi talab sabadusu biometric attendance adu jumpam oigedabani hana su order adu da palle naga political solution asi stakeholders sing ki khutta leire ariyo India sarkar ga naga political issue asi ke waroisin purakna ba thawai yaunu honari haina India sarkar naga political issue asi ke waroisin purakna ba thawai yaunu honari haina Nagaland chief minister Naifyeru na fongdokre haina Nagaland force ki report amada haire Wafamasi Hydrology Project Convention Center Sangkaba amasung automatic weather station amasung Piezometer Commission tawbagi thorong gamari enna pamising da magna phangdokibani UDA ki chairman TR Jelyang amasung deputy CM Y Feton jona makoi om nahandak prime minister Narendra Modi amasung unit home minister Amit Shah unakiba tu da Modi amasung Amit Shah na naga isu asi athuba matam da waroisin ama purak papambagi wafam thamlaki Masigi mari leina center na Masigi mari lainana center na wari sana bagi damakta eki misra ba Nagaland da tharak baga loidana mafam asida sahul amaram laithaduna stakeholders sing wari sana ki haujiti naga political issue asigi waruisin ama athoba matam da purak pahai base stakeholders sing ki khutta leire maramaduna stakeholders sing na athoba matam da warisin purak na bataksin ba mathau tai haike mara makata na hai ekoi santi purak na ba hona ba waruisin ama purak ta ba amadi hauji apan bu wari basing ase ko khanduna ama to waina Waroisin purak pahai miyam ki mateng chawna darkar hoy naga political issue asigi core committee ka misra ga toina wari unaduna wari sanari amade misra gi maike degisu center da leiriba wari sanaba asida yawba miyoi singa toina faunare maraga sida naga ho gi losing basing kangbu amana naga face torta India sarkar mi wariba eke misra ga somokoi dima da leiba forest complex ta hoki bathang jin me to na gre Mifam adu eke misra na hojik sa thariba face talk khase ki matang da wafum kya thamba ka loina athoba matam da naga pumbana yaba waroisin ama parapangam lagani abo wafum phongdoke makatarak wa atop pau amada novi ama masa matum da sijaram le asam ki manung chanba golfara gi baluk dovi da leiba private college amada ahan ba semester tamlebe mairoi nopi masa ama mahang masa ki hostel room da thawri yan na siram le ana police na phongdoragle Polis ki makok thong ba wangang loi amana bisi asig mari leina na phangdora khibada mag Aurora Academy da hanba semester tamliba mairoi ne mangasi ayo akan badam haki hostel ka gi saling da thawri yalaga siram khibane atoba bhang na matom da sijaram liba atoga mari leina da suicide order amata iram badi thengna khide madura maram moraga mahak kari maram gi da masa matom da sijana badam thirawa phire basi lawrang khibano haiba khang bangamdre Polis na thawdo kasi ki matang da case amala khotuna thijin bagi thabak sa thaba haukre Mag masa madom da sija kibra atagan atopagi khojil thorang yawra haibadu khangdok na bagi damak mag hana nak naramba amadi college ki mari leina basing da su wangpong sa thaba hauragani haike
केस बहनदगी क्रोर अमलुत तौखिबा मियोय मरी फारे मरुओइबा माइपाकपगी खोंथांग अमदा था असिगी तारागानि फंड केस कलेक्शन कंपनी अमगी एम्प्लॉयीज सिंदगी लुपा क्रोर अमलुत तौखिबा मियोय हुम फारे हाइना नमाइचिन बिद पुलिस ना फोंदोरकले एकोइस जंग अदु गुरुग्राम पुलिस की क्राइम ब्रांच की टीम अमना ईमेल गनो इलमोल गनकनवा सोहाना रोतगी फाखिबने पुलिस की मतुंगिना एकोइस सिंग अदुना एम्प्लॉयी सिंग अमसों बाइन ड्राइवर अदुगी मित्ता मोरक मकुब साइसिन के अमसों मखोइबो हॉस्टेज ओइना फाजिनदुना थमलबा मतुंग यामलबा केस कलोइना सेनके पुलिस सोर्सिंग हाई सेल लूट तब अदुदा सेनबा मंगा सुबा मियोय अमदि फाबा ngamdre फारबा मियोसिंग अदुदगी सेल एम्बर रिकवर तौरे अनसु सोर्सिंग अदुना क्लेम तौखे केस बानबगी सेल लूट तौरंबा क्रिमिनल सिंग अदु हरियाणा की फरीदाबाद अमसों दिल्ली के सातारपुरदगिनी पुलिसना हुरानबगी थबक अदुदा सिनरंबनी हाइबा कार अमसु रिकवर तौखे थाउदोक अदुगी मतंगदा थिजिनबदा इन्वेस्टिगेशन टीम सिंग क्रिमिनल सिंग अदुगी मसक खांगदोकनबा होनबदा सीसीटीवी कैमरा लिसिंग अमहेना स्कैन तौखे लूट की थबक अदुदा चेनबा मियोसिंग अदुगी पाउ पीबा ngamba मियोयदा लुपा लाख अनि की सेल की रिवार्ड पीगनी हाइना हरियाणा पुलिस ना लाउथोखरबनी अरुबेदा कंटेंट सिंग असि केमर उइबा पाउ खरा असि पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी येंगबिरिबा पुनमक पथागजरी चैनल असना तोमदा कानारबदी सब्सक्राइब तौबिद्रिबसना सब्सक्राइब तौबिरम लोइनना लाइक इन द शेयर तौबसु कावी कनुपनमक पो अमगाना थागजरी।